E-PAO tabiriba khudimakpu Oidram Susmitana ayuki pau pizari ahanbida paruba headline. Traffic Police Ntraga Mari Leinaba Singna Challan Kakpu matamda Challan Oina Kakpiyu haina Michael na phongdorakli. Nipan Suba Pay Commission Leinaba Union Cabinet na warep laukrai. Drone bombing the Chenaba Sing Faduna Chairak Pigani haina Chief Minister na phongdokrai. Pau sandok na pijari. Traffic Police Ntraga Mari Leinaba Singna Challan Kakpu matamda Challan Oina Kakpiyu haina Michael na phongdorakli. Gari thauba singna kanglon kaina thaubagi Traffic Police Ntraga Mari Leinaba Singna Faduna Challan Kakpa matamda Challan Oina Kakpiyu atopa Challan Kakpada yabiganu. Challan nataba Kakpa yauraklabadi madu rule gi wangmadani haibasi gari thauba singna khangjinbiyu haina Manipur Lengaki Transport ki Secretary Michael Achomna phongdorakli. Ngarang Manipur Press Club ta Manipur Lengaki Directorate of Transport amadi Amzuga Khusamnaduna National Road Safety Month Lising Ani Kunmangagi matangda nomagi oiba media sensitization gi thoram athoiba mithunglen oina saru yaraduna Michael Achomna phongdokhibani. Thoram aduga mari lenana mahakna makha taraduna hai aikhoina khunai asida road safety gi matangda kupna khangba watpagi mami tari masigi matangda miyamda mamut tana khanghanaba hotnabada media gi miyosingna achauba thodang lobiyo. Manipur gi maru eba lambi kayada lambi mapanda gari khamjenbagi chanabi adumak leiri. Lambi mapanda gari khamjenba asina su accident thopagi chang hengalagli. Loinana chathok chasinda ju chauna akaiba piri. Mahakna hai building ama natraga karingomba ama saba matamda parking ningthina thambiyu loinana transport department da third party singi leramba adu haujikti loina lothokre. Department asigi service kontra amadi online gi khuthang da pangthokpa yare lemhoriba servicing asi miyamna line phangnaba online da yahanaba honore Motor Vehicle Act asi central gi oina lebani state asina hekta semdokpa yade maram aduna central gi oina leriba Motor Vehicle Act asi state asida su adumak chatnagani haike. Nipan Suba Pay Commission Leinaba Union Cabinet na warep laukrai. Ngarang famkiba Union Cabinet miphamna Central Government ki employees singi salary amadi pensioner singi allowance revise tawnaba Nipan Suba Pay Commission lingbada ayaba pikre. Prime Minister Narendra Modi na chair lauduna ngarang pangthokiba Union Cabinet miphamna Nipan Suba Pay Commission lingnaba warep laukhibani haina Union Information and Broadcasting Minister Aswani Vaishno na phongdoladuna athuba matamda commission gi chairman amadi member ani haplagani. Loinana Nipan Suba Pay Commission asi lingnabagi matangda Central Government, State Government amadi atai mari leinaba stakeholder singasu khanagani hari. Employees singi salary structure revise tawnaba Central Government na chahi tara khudingi Pay Commission amamam lingdana lakpani. Pay Commission khudimagna salary structure revise tawba khaktanatana Commission asigi term of reference leijai. Pay Commission singna pension payment su decide tawbani. Lebaga sige oina Central Government ki employee lak nifuma pangi mathakta lay adubu pensioner na lak humpumanga rom leiri. Inkumja lising ani tara tarukta linkhatkiba taret suba Pay Commission gi matam mathang chahi kumja lising ani kuntarukta loigadabani. Taret suba Pay Commission gi matung ina Pay Commission asigi makhada cover toriba miyoi singde Central Government ki employee sing amadi Consolidated Fund of India gi makhada salary phangliba miyoi singi. Public sector undertaking amasung autonomous body single loinana Gramin Dak Safety Pay Commission asina konsinde haibadi Coal India da thabak tawriba miyoi sing Pay Commission asina cover tawde PSU gi oinadi makhoina tawriba thabaki makha pongani taret suba Pay Commission da lekhiba ahongba singdi taret suba Pay Commission na salary revision tawa matamda fitman factor asi 3.68 oigadabani haina employee union singna demand tawki adubu lengakna fitman factor asi 2.57 da lepki fitman factor haibasi salary amadi pension hotpada sizinaba multiply amani fitman factor asina taruk shuba Pay Commission matamda thagi basic pay lupa lising taret oiramba adu taret suba Pay Commission gi matamda lupa lising taranipan oikhi khwaidagi pikpa pension su lupa lising ahumdagi lupa lising mapanda hengatki aduga khwaidagi chawba salary na thada lupa lakh aniga lising yankhai aduga khwaidagi chawba pension na lupa lakh amaga lising kun mangani. Drone bombing da Chenaba Sing Faduna Chairak Pigani haina Chief Minister na phongdorakli.
Imphal West District ki Kangchup Chingkhongda leiba manga suba Manipur Rifles camp ta drone bombing chathaduna attack chathakiba thawong Chief Minister Nongthombam Birena akanba mongda yaningdaba phongdokhibaga loinana thawdog asigi matangda police na thijinbagi thabak chathari chenaba sing soidanamaki chairak pigani haikhre. Chief Minister na Paumising da hai haukiba tha khara asida Manipur da violence ki thawdok wathok khara hantharabani marak sida tha asigi tara mari dagi numedang pung mapan makhairom taba matamda Kangpopi district ka naknana leiba Imphal West district ki manung chanba Kangchup Chingkhongda temporary oina hangliba manga suba Manipur Rifles ki camp ta kuki militant ni chingnaba singna drone sijinaduna bomb ani camp asigi manungda leiba bunker manakta pokhai khiba thawdok laibak thibani. MRG camp ta drone bombing chatharakiba thawong laingakna hakchina lawi thawdok asigi matangda police na thigatpagi akanba thabak chathari chenaba sing logi chap chaba chairak phangangani haina Chief Minister na phongdoki thawdok asigi matangda police na thijinduna drone bombing chathaduna pokhai hankiba adugi machet makai sing khomjinduna analysis tawbagi thabak chathari Loinana Lamsang Police na thawdok asigi matangda case ama laukhatpaga loinana attack asi kanana chathabano haiba chapchana khangdoknabagi thijinbagi tabak chathari ningsing weyai mamang chahi lising ani kunmari gi September amada Imphal West District ki manung channel leiba kautrupta drone bombing chathakhraba matung handaki asina anirak suba oina chatharakkiba attack ni athuba matamda wakhal tamina gadabani haina KCP PWG na phongdorakli Langthabalda leiba leisang them koba sing apokpa L ibobi amasung apopi L apabi hariba mioi asi athuba matamda KCP PWG MC unification da laktuna wakhal tamina drabadi mahapulup asina ngakpi bangamloi hari Loop asigi PRO chingkhai ngamena thadorokpa cherol amada koba hariba mioi asina mahaki pominaba manaw nupagi nupi lesang them ongbi kanan hariba mioi ani asina nupi khunai amadi nupa khunai bu thawoidana makhoi anina mafi thongdana video call tongnabagi video record loop asina phangbadagi case asi thijinduna nupi victim oiriba Kanandagi asengba wapum pumba khangmangamlei maram asina nupi khunaibu thawoi usitaba amadi ikai khumnadaba leisang them koba athuba matamda lup asida laktuna wakhal taminadrabadi lupna mahapunga pibangamloi haina cheksin wafam thamlakli Mahesorgi yumda RPI Atwale Manipur State Unit ki Art and Culture Cell hangdokhrei Republican Party of India RPI Atwale Manipur State Unit ki Art and Culture Cell ngarang RPI Atwale ki General Secretary Mahesar Thongnawjam hangdokhrei Kaisampat Junction da leba masagi yumda pangthokpa Art and Culture Cell hangdopagi thoram aduda cell asigi thau pugadaba chairman vice chairman convener Executive Member na chingba sing ikai khumnaba utkhi chamna pangthokpa thoram aduda RPI Atwale gi General Secretary Mahesor Thongnawjam na phongdokhibada iramdam asi sak takpada Art and Culture su saruk chauna yaribani mamangai gi na chana lonchat kaihandana thamlaga art asi miyamna sakhangnaba artist singna kana honaduna lakli Miyamna ikai khumnaba mapan thongdadi fazaba noktana taleganba adubu manungdadi khamthengna artist singna financially emotionally awaba kaya ama thengnei lan asina maram oiraga wanariba kaya asidagi artist singdane hena khudong chadaba mayokna hali Art and Culture gi cell khak hangwada natana youth sing nupi angang ahal sing amadi longmi sing gi su hangdoknaba kan honari sem saba loshilakle hingnabagi lambida magi tonganba awaba maram lei adubu ahanba khongthang oina Manipur gi artist sing asi kharada oirabasu mateng pangnabagi pandam RPI na thamli miyamna su saru yabidona support tawbidona afawa Art and Culture gi cell ama ohenaba punna honaminasi haba wafam thamki Suti laudana mayumda chatlamba ojasing action lobiyu haina phongdorakli Niyamgi wangmada suti laudana mayumda chatlamba Jiri College ke ojasingi mathakta Mari Leinaba Authority na action lobiyu haina Kokomi Student Front Jiribam na taksilakli Jiribam gi Babu Parada leba Desam Jiribam District Council gi office ta ngarang pangthokiba paugi mifam amada Kokomi Student Front Jiribam gi media coordinator K Somorjit na phongdorakpagi matung ina tha asigi marida Kokomi Student Front asigi mihu singna Jiribam gi kadam talada leba Jiri College ta yengsinba chatkhi khongchadaduda college asigi oja mari official oina suti laudana college karaktaba thengnaki
ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯀꯣꯂꯦꯖꯇ ꯂꯥꯛꯄꯤꯅꯕ ꯍꯥꯏꯔꯕ ꯐꯥꯎꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯂꯥꯛꯈꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯟꯗꯕ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡ ꯌꯥꯀꯥꯏꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡ ꯌꯥꯀꯥꯏꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯇꯔꯪꯕ ꯑꯁꯥ ꯑꯃ ꯄꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯝꯐꯥꯜꯒꯤ 7th ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔꯅ ꯍꯥꯏ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯊꯝꯕ ꯉꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯅꯕ ꯍꯣꯠꯅꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯐꯦꯀꯜꯇꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯂꯦꯝꯄꯤꯌꯟ 19 ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯣꯂꯦꯝꯄꯤꯌꯟ 19 ꯑꯁꯤꯒꯤ ꯃꯅꯨꯡꯗ 13ꯗꯤ ꯅꯨꯄꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯑꯣꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯄꯔ ꯀꯦꯄꯤꯇꯥꯗ ꯌꯦꯡꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯊꯣꯛꯄ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 18ꯇꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯇꯝꯂꯤꯕ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯤꯅꯤ ꯏꯟꯗꯤꯌꯥ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯊꯝꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯊꯧꯗꯥꯡ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯂꯤꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯗꯤ ꯂꯥꯜꯍꯧꯕꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯔꯥꯡ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯥꯜꯍꯧꯕꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯔꯥꯡ ꯃꯥꯜꯂꯤ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯕꯨꯄꯥꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯝ ꯇꯣꯝꯕꯤꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯍꯥꯟꯅ ꯁꯨꯅꯕꯅ ꯃꯥꯡꯖꯕ ꯅꯠꯇꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯇꯣꯡꯖꯕ ꯂꯩꯇꯦ꯫ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯔꯤꯋꯥꯔꯗ ꯐꯪꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯏ꯫ ꯂꯣꯏꯅꯅ ꯁꯤꯕ ꯁꯦꯅꯥꯅ ꯍꯥꯟꯅꯗꯒꯤ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯄ ꯑꯇꯥꯕ ꯃꯃꯜꯗ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯦꯂꯥꯌꯟꯁ ꯏꯌꯔꯒꯤ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ ꯍꯧꯗꯣꯔꯛꯄ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯁꯤꯕ ꯁꯦꯅꯥꯗ ꯅꯧꯅ ꯌꯥꯎꯔꯛꯈ꯭ꯔꯕ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯠꯁꯤꯡꯒꯤ ꯊꯧ ꯄꯨꯒꯗꯕꯁꯤꯡꯕꯨ ꯇꯣꯝꯕꯤꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯌꯨꯠ ꯋꯤꯡ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯥꯏꯒꯗꯕ ꯐꯝꯁꯤꯡꯁꯨ ꯂꯥꯎꯊꯣꯛꯈꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ, ꯄꯣꯄꯤ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯂꯥꯝ ꯄꯥꯇꯣꯡ ꯚꯤꯂꯦꯖꯇꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 9mm ꯀꯥꯔꯕꯥꯏꯟ ꯁꯕ ꯃꯦꯆꯤꯟ ꯒꯟ ꯑꯃ, 36 ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 3, ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 18, 7.63mmꯒꯤ ꯑꯦꯝꯇꯤ ꯀꯦꯁ 118, ꯍꯦꯂꯤꯀꯦꯟ ꯑꯦꯟꯇꯦꯅꯥ ꯑꯃ, ꯅꯤꯀꯦꯜ ꯀꯦꯗꯃꯤꯌꯝ ꯕꯦꯇꯔꯤ 5, ꯁꯣꯐꯠ ꯅꯣꯁ ꯇꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ 3, ꯆꯤꯂꯤ ꯇꯤꯌꯔ ꯁ꯭ꯃꯣꯛ ꯁꯦल 1, ꯑꯥꯔꯃꯤꯡ ꯔꯤꯡ 1, ꯗꯤꯇꯣꯅꯦꯇꯔ 1, ꯔꯦꯗꯤꯑꯣ ꯁꯦꯠ 3, ꯔꯦꯗꯤꯑꯣ ꯁꯦꯠ ꯆꯥꯔꯖ 1, ꯑꯦꯗꯥꯞꯇꯔ 2 ꯑꯃꯗꯤ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯦꯟꯇꯦꯅꯥ 3ꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯉꯥꯏꯀꯣꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯍꯥꯎꯄꯤ ꯃꯣꯂꯣꯟ ꯆꯤꯡꯌꯥꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯀꯌꯥ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Pulisagi phangba pau amana hai mafam aduda lam ekar 3.9 lomda tharamba poppy pambising yanthatuna manghanki amadi poppy pot taruk su sis tawki hiramasiga mari lenana pulisna FIR ama register tawkhre hari RAMP amadi UNNATI scheme gi makhada fangadaba Manipur gi sentang henganaba mari lenaba ministry da taksilagani haina CM na phongdorakli Manipur da leriba lairik laisu hairaba naharol singna makhoiga chunaba hiram kayada khumang chawsina thabak kayada khumang chawsina paikhatuna senthok lambi henganaba gi damakta RAMP amadi UNNATI scheme gi makhada fangadaba Manipur gi senthang henganaba Ministry of Micro, Small and Medium Enterprises ta taksilagani haina Manipur gi Chief Minister N. Viren phongdokhrei Wafam asing arang Directorate of Trade, Commerce and Industries Government of Manipur na sinduna state ki thakta RAMP and UNNATI scheme gi matangda pangthopa workshop ka mari lenana phongdokhibani Imphal East ki Palace Compound da leba City Convention da pangthokpa thoram aduda Chief Minister Nongthombam Birena, Transport Minister Khasim Vasum, Sports Minister Govindas Konthozam, Forest and Environment Minister TH Bishojit, CAF and PD Minister Laisangtem Susildro, Chief Secretary PK Singh, Principal Secretary Arun Kumar Singha amadi MLA Singna saruk yakhi. Loinana Manipur lenga ki tongan ba department singi makok thongba officer singsu saruk yakhi. Thauram aduga mari lenana Chief Minister na makhatana phongdokhibada micro, small and medium enterprises ta khudong chaba kaya pibada natana Bharat ke awang nopoki state singi infrastructure, skill development amadi economic growth sing hengat hanaba thabak kaya paikhalakle. Miyamna Manipur lenga ki thabak khakta tawgani haiduna ngaibagi muhutta lairik laisu mapungfana hairaba nahasingna Manipur lenga na paikhalakpa tongan ba scheme kaya gi matangda nahasingda awareness piduda entrepreneur masing yamhanba mathau tai haikhi aroibada maroiba pau amuka hana pizari Traffic Police Ntraga mari lenaba singna Challan kakpu matamda Challan Oina Kakpiyu haina Michael na phongdorakli Nipan Suba Pay Commission Leinaba Union Cabinet na warep laukrei Drone bombing da chenaba sing faduna chairak pigani haina Chief Minister na phongdokrei Matang asida loyalam E-PAO na ayuki pau piba loizari tabiri bakudi mapo amuka hana khurujari